खुरुमजरी इमेज टीवी मीटिंग ताबिरिबसिंगबु मेंडेनो माइथेमना ताराम ओक्सरी मसिनु फिलिपाउ पिजरी स्टूडेंट्स यूनियन ऑफ कांगलेई पार्क सु हेड ऑफिस की मीटिंग मखादा सु बिष्णुपुर डिस्ट्रिक्ट मीटिंग सिंधुना सांगलसी कांगलेई पार्क हाइव थीमदा नुमित मंगानी सुकना सथगदब ट्री प्लांटेशन थौरममा थांगा एससी की मनुंग सनबा इथिंगदा ngasi हौदोक्थ्रे उसरा थाबगी थौरम अदुदा थांगा एससी की एमएलए तोंब्रम रोबिंद्रो थांगा पार्ट 2 की प्रधान एन चंद्र सोशल वर्कर एम दिलीप सुक हेड ऑफिस की एक्सटर्नल अफेयर सेक्रेटरी दानियल युमलेम्बम सुक बिष्णुपुर डिस्ट्रिक्ट कमिटी की प्रेसिडेंट के एच जॉय कुमार वाइस प्रेसिडेंट इनाउदोन जनरल सेक्रेटरी टी रोशन एसआरटी सेक्रेटरी वाई ऋषभ असिस्टेंट फाइनेंस सेक्रेटरी एम थॉमस राइजिंग स्टार क्लब यूथ डेवलपमेंट ऑर्गेनाइजेशन इथिंग की मेंबर सिंगसु सरुक यादुना इकत उजरा सिंथाबा हुदोखी ट्री प्लांटेशन हुदोकपा अदुगा मरी लेनना एमएलए तोंब्रम रोबिंद्रोना फोंदोखिबदा मणिपुरदा हुजिक थोकलिबा इरांग असि पालिबा लेंगाक असिना उवा याथतपा थिंगुबा पॉपी प्लांटेशन तौबा थिंगलुबा लोइनना इलीगल इमाइग्रेंट्स कया थिंगलुबदगी थोखिबनी हाइबसी मियाम पुंबना खंगनरबा वाफमनी ngasi mak aikoina awaba kaya nangliba si miyoiba aikoina tungi yengdana ngaihak oizaba thirubana madugi awas aitheng nanglibani sukna ngasi mak sinliba mass tree plantation tawbagi program asi aikoi khudingmakna support tawduna ngasi mak honglakliba aying asagi khal asi kharada oiraba sukan mangamnaba honamina shi haiki आई ngasa kan am kai thai pa chuma am lag pa chi tawgunu haina thinguba adagi aingi nataba aingi wang me atopa ko gi illegal ba ko gi plantation am tok salapa that will be very much harmful to the public adagi mu ko illegal migration am chang pa chuma am thinguba dagi confusion am tok na ji undress am thoi ko lebak size ta aduna ngasi haiba mistake ko sukna student union kan le pagna pai khale thak khongthang plantation mass plantation tabgi program si yamna matik मणिपुर की तोंगानबा सोशल ऑर्गेनाइजेशन कयादा यावदुना लाइडिक तरा हेन इदुना खुनाई असिगी चौखटनबा थबक कया तौरंबा तांगलाई हदा मणिपुर कनबलुप तमकाल की एडवाइजरी कमिटी की सेक्रेटरी बिष्णुपुर डिस्ट्रिक्ट की मनुंग सनबा ओइनाम ममांग लेकाइदगी डॉक्टर ओइनाम चावबा माइतै चाही हुंपुतरुक अपोकपा मधु मंगोल अमदी अपोकपी चावबीना ममांग थागी हौखिबा तांग कुंथ्रादा खंगौदना लेखिदबदा अवावा फोंदोकपगी थौरम अमा तमकाल ओइनाम सिंधुना लूप असिगी ओइनाम द लेबा ऑफिस तंगसी पांगथोखरे थौरमदुदा तमकाल की प्रेसिडेंट मुतुम रोमा ओइनाम अपुनबा मैरा पाइबी लूप की सेक्रेटरी सोंगथाम अनौबी एडवाइजरी कमिटी की प्रेसिडेंट माइबम मंगलेम्बा वाइस प्रेसिडेंट सिंह इरेंगबम जुगेश्वर अमदी गुरुमयुम दानेश्वर शर्मा तमकाल ओइनाम की थौमी सिंह मैरा पाइबी इमा सिंह ओइनाम द लेबा 21 अरामबाई यूनिट की वॉलंटियर सिंगसु सरुक याखिबसिंगना लेखिद्रबगी मफमदा लेसु कतुना अमदी मिनिट अनि तुमिना लेपतुना अवाबा फोंदोखि लोइनना मणिपुरदा थोकलिबा लाल असिदा खुलंगाकपसिंग सेमगतुना इरमदम कन्नबा होनखिबा मुक्ना अमदी नाट की मसाना कया योखतनबा होनरंबा थबकसिंग अमदी लाइरिक तरा की मथक्ता इदुना फोंगलंबा नेशनल अमदी इंटरनेशनल थाकता लेमजनिंगाई ओइरबा मना तरा हुमदोय हेना फंगलमखिबा कया की मरमदा लेखिद्रबगी पुंसी वारी लीदुना सरुक याखिबसिंगना पुन्ना निंगसिंगबा याय डॉक्टर ओइनाम चावबना मालियाफम पल्सा कुमसिंग जयसिंग लिसिंगनी तारामापन कंगलेदा मुक्ना अमसुंग मचत लिसिंगनी कुन कंगलेपाक युमंग कैमांग युमसेंग नाशेंग यावना माइतैगी लानगई ओइबा याबा लाइरिक तरा हेन इदुना फोंगलमखि अमदी फोंद्रिबा लाइरिक कयासु लैरी लाइनिंग थौ सनामही टेम्पल बोर्ड यूनाइटेड नेशंस ऑफ मणिपुर राइटर्स क्लब मणिपुर सेटअप फाउंडेशन यावना तोंगानबा ऑर्गेनाइजेशन तरा की मथक्ता मरुओइबा थौसिंग पुरमखि जाति की थाकता अमदी मालेम की थाकता मना तरा हुमदोय हेना फंख्रबा अईबा अमदी सोशल एक्टिविस्ट अमनी
ngasi ayuk pung mapan rom taba adwaida Jiribam headquarter dagi kha pangna JT road fauduna Borobekra bazar da pot yon na bachatpa bolero pickup gari ama lalpani bazar manakta leiba lambi nakanda leiba ising da accident thokduna gari da tongduna lakpa mioi ising da tasin badagi miyam na kankre gari da purakpa pochai ayambadi mangkre hairi ngasi gi thodok asi Borobekra bazar da dukan phamba mioi marina Jirigat kasar Assam dagi bolero pickup gari ama hire tawduna JT road lakpa matamda ising ichaw thokpana maram na lambi gi nak yetta ising thumba amadi lambi fattabadagi khudong thiba thodok adu thokhibani hairi gari aduga loinana miyoi mari adusu ising da lupki adubu khudak aduda manak nakpa khunja singna ising da song thaduna miyoi mari adubu kankibani kona bolero gari adu JCB seasonaduna lokhatki gari adu Kutudas kauba driver amana thorakpani hairi Jiribam Lamlong Kaithel da All Jiribam Road Transport Drivers Union Jiribam gi hana leijaramba office asi matamga sunaba watpa amadi khitang sinbana maram oiduna temporary office ama Lamlong Kaithel da ngasidagi hangdokle amadi National Highway 37 asida chatliba gari thobiriba drivers singi awat apa kaya leirabasu office asida lakpiduna complaint natraga tana biu haina ngasi All Jiribam Road Transport Drivers Union Jiribam gi President N Sadananda Maitaina Pawmi Singa Unaba amada Fongdokre mahakna makha tana haikibada temporary oina Lamlong Kaithel da hangliba All Jiribam Road Transport Drivers Union Jiribam asida drivers sing laktuna pothabiu haibo wafamsu Fongdokhi loinana chahi ahum pugadaba All Jiribam Road Transport Drivers Union Jiribam gi executive body members singi maming su lauthoki nongna khallaba executive body members singdi N Sadananda Maitai President KH Gopeshwar General Secretary S Roman Singh Treasurer N Arun Singh Publicity Secretary amadi executive members oina H Buddhi Singh K Nanau Singh L Uttam Singh CH Yaima Singh Yauri ngasigi pawgi mifam aduda nongna khallaba members sing su saruk yakhi nong surak padagi Jiribam district asida ising isaw thokpana maram oiraga yum kaya ising tumjinba amadi laifam laitabadagi relief camp ta leiriba awaba taraba amadi tongan ba mafam singda relief camp sing hangduna leiriba mafam singda ngasi BJP gi General Secretary oibata natana Manipur Building and Other Construction Workers Welfare Board ki Chairperson K Sharat Kumar Singh na koina chatuna yengsin khrei ngasigi yengsin khongchat asida BJP Mandal Jiribam gi President Kangabam Jadu Singh Jiribam Jilla Parishad ki Chairperson Mutum Bina Devi amadi BJP Mandal Jiribam gi Secretary Mutum Hemanta Susaruk Yakhi Jiribam da hangliba relief camp Kamranga Muslim Youth Club Islamabad Lower Primary School Ima Market Jiribam amadi Kalinagar Primary School gi camp singda chatuna awada passing yengshin ki loinana district hospital da satuna MO in charge ka unaduna hojik relief camp da leiriba miyoi singi mateng pangnaba amadi award passing yengshinnabagi matangda wari sanaki ngasigi yengsin khongchat asigi matangda Manipur Building and Other Construction Workers Welfare Board ki Chairperson K Sharat Kumar Singh na Pawmi Singda haikibada relief camp ta leiriba singi award apa haibadi thakna chanaba polam kaya athuba matamda piraklani haibagi thajaba thamki amasung Jiribam da leiriba Dr Singh amadi tongan ba force singi Dr Singh gi su mateng lauri haiba wafam kaya su phongdokhi gi halaga su leiriba household sing aduna masa masa gi yumda anjinma matamda ekoi medical gi oiba upsell gi oiba section tharan sing adu lokhat nabagi maramda ekoi discussion tawul loiraga koi hojik mafam asi thadoni amaduna ekoi gi leiriba medical department gi leiriba staff sing su official sing su ailiba relucam sing su leiriba khudong chadaba sing aduwa haying mai da hangraga su samasa gi da hangraga su kadaba chadaba sing adu su nikijina
ꯌꯦꯡꯁꯤꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ Assam Kasar District ki Manung Sanba Borkhola constituency gi ising ichau nanglaba mafam kayada Kasar Congress ki kangbu satuna yengsinkhre maru oina sesri GP gi Kamar Bon Maitai Khungang gi yum mari khak ising ichau na tekre haibagi pau Dipen Singhana Observer Dr. Maimom Santi Kumar da Khanghal Lakpadagi Dr. Santi Kumar na Borkhola gi MLA Misbahul Islam Laskar ga loinana Congress President Abhijit Paul Jauna yengsin bachatki adubu ising thumsilliba mafamdu yobangam khide MLA na maha khayeng launch puduna satkani haiki maha ki maikaidagi compensation fangnaba honagani haina su phongdokhi mathangda Raja Govinda Chandra HS School da Saidangduna Leiriba Khunja Singhi Fibam teams asina yengsin ki tungda Borkhola gi Fibam gi matangda Kasar DC da matik chaba thogai lokhatnaba khanghan ki hairi matang asida ngasin nukhli pau pizaba loijare mineng tabiri basingbu amuka na khurumjare